ngasi phongkhibase phongsingligi maruoiba pausing khonggatcharaga mayamda share tawjagi ahanbada hojiksi myam manipur gi by election sigi matamsi naksilaklamnina mafam khara khakta haithoningdaba pausing thoe habagi myam pausesingda phonge mayamda share tawjagi ki halle saitu esigi by election asida BJP sogotpani haiba miyoi singa masum sunungjeng youth club ki member kharana manaraga saroi pandongba khungi miyoi anida phubu chaiba tawduna election numita bot thadaba yaroi haina ki hale hari atopa amaromdana mo furamle kangpokpi district ki saitu esigi manung chanba kholepta congress ki merep sogotpani singnaba masak khangdaba miyoi singna haukiba hingda khulakpagi masanupa furamle hari amaromdana BJP gi kangu singna congress ki kangu sing furam heba atopa amadana mo congress ki kangu singna BJP ki kangu sing furam heba khena ba pauni ni myam maka satrak poina atopa maruoiba pau kharana mo maka satrak poina atopa maruoiba pau kharana rape case ta senariba amabu kankhana ba honariba police officer singi mathakta miyeng sangbiyo sai asigi august 13 da MD Siddiq Ali sai kuntra ka taret apokpa Sujat Ali sangayumpham purai pokpi salam sana sei taraga taruk rom da ngai ribi nupi masa amabu rep tawkibagi thogdok ta senariba miyo esibu kankhana ba honariba police officer singi mathakta lainga ki mari leinaba authority na athuba matamda miyeng sangbiduna thogdok sigi achumba wayel phangalu haina thogdok siga mari leinana semkiba JAC amadi Mairenkhul Youth Development Association sangayumpham Mairenkhul Thobal district na tungan thadorokpa chirul singda appeal torokli rape case asida senariba MD Siddiq Alibu matam sangna phabidana leiraba matungda women PS Thobal haukiba October 19 da pharaba matungda November 2 da court puthorakpada JAC amadi miyamna achumba bisar tawbiyu haina court ki gate mamangda protest tawki amadi court na MD Siddiq Alibu maral gi matungina jail da thajinkibane adubu yamna ngaklibadi case asigi ayo oiribana maki Sar sita sahi nauribi nupi masa asigi panpham thokpa FIR panbidaba amadi nupi masa asi sahi sudri haibigi mari leinaba document sing ayo masada hana submit tawkhrabasu ayo na semjin sajilaga case asida senariba MD Siddiq Aligi yamna naknaba police officer amaga manaraga case asibu na thainaba hotnari maramduna case asida senariba MD Siddiq Ali amadi case asibu na thainaba hotnariba police officer sing asigi mathakta Manipur lengaki mari leinaba authority na athuba matamda akanma miyeng sangbiyu haina serol sing asina aroibada thamlakli haina su pauksiyesina makhatana phongdorakli marak thana mapalam gi oiba maruoiba pau kharanamo haujijik simyam USA gi presidential gi election gi hajik yam kana haidi board ki matangda irang leiriba mafam mane haujijik makhoi gi board ki matangda mayamna wafam khar share tawjage Biden na US ki history da president mirep oikiba ataidagi board khwaidagi yamna phangle United States ki president election English aniga kunda Democratic Party ki mirep oiriba Joe Biden na US ki history da president mirep oikiba ataidagi board masing khwaidagi yamna phangduna hanagi president Barack Obama gi record thugaire haina media gi report amana hairi November mari phawbada Biden na board million 70.7 hena phangduna haujuk phawbagi manungda leba asigi president mirep oikiba miyoi ama hektadagi mahakna bot masing yamna hena phangle haina National Public Radio NPR na haiki English singani ni panda Barack Obama na mamangi record thugaiduna phangkiba bot masing adudagi Biden na yumsa kaisa numit phawbada phangkiba bot masing na lakh ahum henkhre White House ki damak Biden na haujik leiriba President Donald Trump ge election kana thengnari Republican lusingba asidagi mahakna popular vote million 2.7 hena phangduna mang thana satli maruoiba state singda vote masing thiba loidabaga loinana mahakna mangjin thabasu hengalakli NPR na haiki California gi yauna leba asida mafam kyada vote masing haujik phawba thiba loidri California da vote masing sada humphugumari thiba loikhre Trump su yum jakaisa numit phawbada Obama na thamkiba record yaugadaba khajikta ngaire early voting amasung mail in boleta phangkiba vote million cham hena paragadi yamdrabada vote million kungo humdoi masing thigadaba watli amasum Biden gi vote masing makhatana hengalakpagi tanja ama leiri haina
NBC Newsna hairi hainasu pauksi esna makhatana phongdorakli atopa paw manamo dasta bird flu sandorakpadagi yen hatkadawri das ki nongpok thangba town oiriba pui frista leiba farm amada highly pathogenic oiba bird flu thengnabadagi yen lak anirom hena hananaba hukum tawkhre hain official source amana phongdorakli das ki poultry farmer sing desu sa usek sing aduda bird flu sandorakpa thingnaba khongthang sing paikhatnaba khangankhre kilometer amagi radius ta leiba anisuba farm da leiriba yen singsu hatpa aduda yawgodawri H5N8 disease asi ahanba lamlakta leiba sa usek singda thengnakraba matungda tha amagi manungda anirak subu oina detect toba ngamkhibani Europe ki atai leba oiriba France su bird flu sandorakpagi report lakpadagi section tharangsing lokhatpa hokre hainasu pauksi esina makhatana phongdorakli atopa paw manamo Delhi na India gi COVID-19 capital oirakpa yai High Court Delhi High Court na lebak ki konung asi COVID-19 naba masing hengalakpada nungai taba phongdokre amasum city asi thunamak lebak asigi COVID-19 capital adu oirakpa yai haiba wafam phongdokre Justice Hima Kohali amasum Justice Subramaniam Prasad na saba Delhi High Court ki bench amana Delhi government na pandemic asi mapung phana laksinba ngamdre haiki AAP government na citizen singya haksel khudong thiba tahale haina bench aduna haiki test tawbagi chart singda makhoina makokta leire haina Delhi government na wafam kya phungdoi adubo anabagi masing asum wangkhalai haina High Court aduna haiki anabagi masing wangkhalakpana city asi laiba asigi COVID-19 capital thunamak oirakpa yai haina bench aduna haiki Dr. Singh paramedical staff Safai Karmasari Singh Oza Singh thabaktagi potharaba engineer amasum atai sing North Delhi Municipal Corporation gi employees singi salary sing pidabagi matangda thangalakpa wakat mayam ama hearing tawbada wafam sing adu bench aduna hakibane su hairi loisilakpoina Manipur gi oiba paw maru oiba amani kitang hapsaramge mamduna lairamba khul ama mai phangankhre Jiribam district asigi manung hanjinna leiba mitai community yamna likna taba khul ama oiriba nungkhan hairiba khul asida khundarapa sei kunga manga rongi mamangni electricity phangdana mamduna lairamba khul ama oiduna awaba kya ama mayukna duna lairamba khul asida International Peace and Social Advancement IPSA Jiribam branch na khul asida lairiba khunja singi awaba si khangbiduna khul asida electricity phanganbada mateng pangkhre loinana nungkhan gi khul asida mai phanganbada achauba thodang lokhiba IPSA Jiribam branch pu khunja singna harau nungaibaga loinana thagatpa phungdokhi hainasu makhatarakli atopa pawamana election ga mari leinade mamangna pathoksakiba kanten amaga mari leinana gungsinrai malangmai BJP workers singna phubi khre haina Facebook ta thagalakibadu aranba masum yumpham yaudabani haina pongringrong Sarai Padongba Village Authority Kangpokpi District ki Chairman Gangkholung Daimei na phungdorakli Serol amada hai Gungsinrai Malangmai apokpa Dingam Malangmai bu Khunjasing Village Authority Thaubai Youth Women Society na hokiba February 18 khundagi tanthokibani makhoi amuk laktanaba khulna warep nakhibani aduga ngarang yum sakesa numita Gungsinrai Malangmai na khulda changlakpadagi Naharol singna warak watim kibani madu election ga mari lainaba nati haina su makata na phungdurok li haina pauksiyation makata raglen thank you